Ngasiगी oiba tongan pees kharagi poseng collection tawdringagi mangoinana nungtil pawse ki sipung ama oiriba kanglaipak ki mairadagi lakhotjaraga thamjagi ekar taraga mangada tharamba popi pambising Yanthatuna Manghankhre haiba wafam asina ahanba oina kudul tamjari amadi video asibu meng tabiriba punamakpu loktak mapau updates ki makaidagi taramna okjabaga loinana ikai khumna butjari aingi wangmada popi pambising tharamba manganbagi tabaksing chatharakpagi manung chana Tengnopal district ki Tengnopal police na konba khudai laifam khunda laiba chingchang parengda tharamba popi pambising ngarang security force ki kangbuna Yanthatuna Manghankhre hairi popi pambising Yanthatuna Manghankhiba adu subdivisional magistrate Tengnopal yauba security force amasung forest division Tengnopal gi apunba teamna chingchang pareng aduda ekar taraga manga romda paksana tharamba popi pambising Yanthatuna Manghankhibani adu moinama thodok aduga mari leinana mifami pundi yaukidi hairi makhatana question leak oibada chenaba IOC amadi vice principal mapunchi chupa jail da thamgadabani haiba desam ge opam thamjagi haukiba February kunga manga koshem na lauba SSLC examination 2025 ki social science thokpa nimitta examination haudringai pungkai ama watlingai da question leak ohenbada chenariba Little Star English Higher Secondary School Thobal Haukhagi IOC Samadram Megachandra Madi Vice Principal Yumnam Ranjit Singabu Matam Chana Phabagi Damak Manipur Police Madi Cyber Crime Unit ki Timbu Desam Likai Kumna Utpaga Loinana Thagat Papongdorok Lihaina ngasi Desam ki Secretary General Nongthomam Toitoibana Phongdokhre Wafam asi ngasi Kwakaithel da leiba Desam Head Office da Pangtokiba Paugi Mifam amada Nongthomam Toitoibana Phongdokibani Mahangna Makhatana Phongdokibadi Little Star English Higher Secondary School asiki Vice Principal oibada natana founders oiriba mioi amana asigumba mathong huktaba tabak toramba asi kunai sigi khwaidagi lebak thibani masina kunaibu semnaba school linkhatchariba mioi amadi thamoi shengna oja oijariba kayabu lan uhalagani hawng asi aikhoi khuding mangna condemn tawgadabani hairi mahakna makhatana hai kunai asibu mangna basiliba mairoi singbu hu pithakliba ojagi makhum upamioi sing asi the Manipur Prevention of Multi-Practice in High School Living Certificate and Higher Secondary Examination Act 2024 ki matung ina mapunchi chupa jela thamgadabani makhogi damak ukil amatana sogaloidabani school lingbabu drug lalonbagum lauriba Little Star English Higher Secondary School asigi founder asi sairakpi bakhatta natana school asibu mairoi singi amadi lebak khunagi khalaga education a Bosem adi Kosiam na Kudakta di recognize tawgadabani hairi Manipur ki Chief Secretary na wafam asi taraina lauroidabani Kudakta student singi tungi damak khalaga action laubiyu aranba tawba yade logi cherak phangi haibadu thodo asina khudam ohengadabani loinana tungda asigumba thong asi amuk hanna tawdanabagi damak karigumba desam gi demand sing asi thabakta onthoroktrabadi hojik pangtokadoriba examination asi hek loibaga desam amadi mairoi singi kusam naraga makhal kaya gi kongjang sing changsingani hairi makhatana akhak arau ga loinana sitkiba nonglai Lena yung kay amadi may marong kaya amang atatoon kre hairi ngarang amasung asigi lona ba ahing nongyay amadi nongalamday da namdam asigi tungan mampham kaya ta kan mamuong da nong sitsit kibada natana akak araw ga loinana len takre mafam kaya da yung kaya amang atatok kre nonglay nungsit amasung len taba aduna maram oiraga mana masing pak sana mang takibada natana yung kupliba jingasing lena amang ata chawna thon kre hairi pawsi asina phangba pawgi matung inadi ngarang nonglai nungsika loinana nong chukiba madi akak araw ga loinana akan muong da len takiba aduda mayang Impal Thobal district Kaksing district amadi None district ki mafam kaya da chawna amang ata thon ki hairi nonglai nungsika loinana chukiba nongi marakta len tarakiba na maram oiduna Kaksing district ki kairaki mafam kaya da thaba khongdrum kobi telawna chingba yamna chawna amang ata thon ki nonglai nungsit aduna Wangkem Assembly constituency ki manung chanba Yaripop Koktruk Khoirom Bamo Lekaina chingma phamsing dasu yung kai ingkhola thaba manamasing chawna mangta anki Impal East district ki manung chanba Yaripop ki tongan ba khun kaya dasu lena yung kai amadi ingkhol ki manamasing kaya su amang ata thonki adubu nonglai nungsit amadi akhak araw yauna nong takiba aduda mi sokpa apanbadi yaukiba leite hairi amaromda ngarang gi akanba nonglai nungsit amadi akhak araw ga loinana len takiba aduda None district ki mafam kaya dasu chawna ama ata thonki None district ki mafam kaya da mai phangdre iram nana singda ka hen ising tungsin badagi pathoroktuna lambi chatpada khudongsa daba kaya mayok nahale loinana yung kuppa jinga kaya len tarakpadagi yamna chawna amang ata thole hairi nakalamaromda India Meteorological Department IMD na ngasi ayuk thokiba special water bulletin amagi matung ina Manipur yauna awang nompok state sing ngasigi oina yellow alert lairi Manipur Meghalaya Mizoram Nagaland Arunachal Pradesh Tripura amasung Assam na chingba awang nompok state sing da kilometer kunthra dagi nifu fawba yangna nungsisitpada natana akhak araw tabaga loinana nong suba yai hairi adumoinamak phibam asi hayengdagidi phibam khara phakalakpaga loinana
ग्रीन एलार्ट लेरबा याय हाइना रिपोर्ट असिना मखा तारी मखा चतरकपदा इदुनिंगथौ हाइरिबा PS असिना फोंदोकपगी मतुंग इना म्यांमार प्रो डेमोक्रेसी मूवमेंट लाकपदगी चेंथोरकपा म्यांमार मच्चा 34 लाख लीगली थाईलैंड लेरी इलीगली चंगलक्तुना लेरिबना 5 लाख म्यांमार मच्चानी रिफ्यूजी सिंह थाईलैंड मनुंगदा प्रोफेशन खरदा अचिंग थमली मरु ओइना ड्राइवर बॉडी मसाज स्ट्रीट वेंडर अमदी टूरिस्ट गाइड की थबक तौबा थाईलैंड मनुंगदा याहंदे रिफ्यूजी सिंह की मनुंगदा म्यांमार मच्चा चौवा हेनबदी थाईलैंड मनुंगदा क्राइम तौबगी क्रिमिनल केस ता चेनबगी थाईलैंड गवर्नमेंट की लॉ की मतुंग इन्ना फारगा थमली मखा चतरकपदा अरोइबोइना नेशनल हाईवे 2 दा लमदम असिगी तंगाई फदना नोंगमदा चंगद्रबा याद्रबा पोचै पुदुनो लाकपा गाड़ी चनीगा मौद्रागा मंगा हाइरिबा लंबी असिदा पनबा यावदना पुसिलखरे मखाताना पोचै पुसिलकपदा खुदोंथीबा थोक्तनबगी दमक चिंगनगाई ओइबा मफमसिंगदा सिक्योरिटी फोर्स ना कनबा सेक्शन थरंग लखटखी मणिपुर डिस्ट्रिक्ट पुनमक्ता पामदबा थोक्तोक थोक्तनबगी दमक सिंग अमसुंग तमदा पुना चेक पॉइंट चामगा मपन हांगदुना अचत अवंगसिंग चेक तौबगी थबक चथखरे हाइना मणिपुर पुलिस कंट्रोल रूम ना थदरकपा चिरोल अमना खंगलकली हाइबो फमसी थमजरगा ngasiगidi matang asai de lusinjari।